Manipur top channel ki maikei ki marui bi pausing thamjari anbada Manipur ki electoral constituency sing semdok tringai da English singa magasama pan ga yankhai ga mathuri yumpham oiduna mi top sing khandok na bi MP sana jawbana parliament ta taksin khri Manipur ki lairi bi electoral constituency sing kari guma makhalamata gi semdok semjin tawdringai mamana kumja English singa magasama pan ga yankhai ga mathuri yumpham oiraga illegal immigrants sing thidok tuna masa masa gi maram da halan kinaba thabak hana lakhona ba Rajya Sabha gi MP ningthau sana jawba laisemana parliament ta taksin khri ngasi phamkiba parliament mifam gi 0 hour gi matamda MP ningthau sana jawbana illegal immigrant gi wapam si house top kholadun hai Manipur gi hausi oiriba law and order gi phiba masi yengduna state asigi lairiba electoral constituency sing semdok pa bisi asum boiroi kumza English singa magasama pan go humfuga mapandigi English singa ni ka kunga mari phawda kangpokpi tengnopal sandel susampur amadi Ferzol district mahuksaga manadaba mongda khul satre ka kunthraga mathoi lerambadigi khul lisinga maga satruka kunga mari de hengalaki sai yankhai rom sidi hengalaki bu khul masinga si sanipan ga mautra gom doini haibadi sada samaga kunga ni thoini adubo naga phurupna namna taba mafam singdadi khul masing asi sangwa ga kunga taretagi sangwa ga humthra ga taru oiduna khul masing nifu mapan hengatuna sada mapan ka hengalki asumna akhanaba community amana namna taba mafam singda mausaga manadaba phibamda khul masing khayan hengalakpana hairiba community asina Manipur political gi khudong sawa launa bigidama aran ma thabak kya sathari haiba masana dumak tak saraki MP ningthau sana jawbana makhatana hai illegal immigrants sing asina Indians administration ku thingzina na bo honari makoina Indo Myanmar ngam khai gi khudong saba lauduna illegal infiltration gi kuthangda electoral politics su sanari maramaduna delimitation tawbana singba yauna electoral constituency sing semdok semjin tawdringa gi mamangda kumja English singa magasama panga yankhai ga mathuri yumpham oiduna NRC satna hanbaga loinana illegal immigrants sing khadoktuna masagi maramda halan khigadagani khongthang asina maram charaba matangai raba waroisun oigani maduna trabri state asida asauba demographic imbalance thoktuna yellow missing masagi maram maktada awaba kya mayuknagani loinana yellow fruit singi tungi punsi tamangamdaba phibam amata taragani haina MP ningthau sana jawbana India government ki pukning singsinki amaromdana state ki thakta world theater day pangthokre Manipur lenga ki art and culture department sinduna state ki thakta world theater day ki tharong si Imphal East Palace compound liba Maharaja Chandrakiti auditorium da pangthokre thawra madu special commissioner art and culture M Zoyamadi art and culture department ki director ke Dinamani Saryaki thawram ki manungda Sana Journey of Mime in Manipur haibisida kanglei mime theater repertory ki director su oriba Sangit Natak Academy award Dr. Y Sadandana Wangangki thawra madu chief guest ki role piraduna art and culture ki special commissioner M Zoin hai kumja English nga magasama pan go humfuga ni thogi March kun ngatre ta hanboina theater day pangthok tun leptuna sa tharakwana ngasidi humfugo humdoirak suba world theater day thorom pangthokli tuan ba profession da thabak tawduna leibisingna theater gi lamda kari tawbu yai haiba kaya ama thamlamba simak nugai phawi amasum khunai sida leiribu khudi mangna theater na culture of peace ni haibisi khangnari peace asi tung koina lehauna ba hotna ba mathok ta haiki mana makha taradun hai thauramasi pangthok gi maruiba maramdi theater gi lamda sanglakliba theater group amadi artist singasi gi belu khangna bagi damakta pangthokpani tuan ba art form kya theater gi manung sali theater na khunai sida paujel kya pi bga loinana miyam da afaba impact kya piri theater haibisina miyam da loina mang utpangam bagi power lebana aikhoi gi culture bu miyam da saktak pul asu thaudang nauri afaba theater director script writer designer kya thulak tuna Manipur gi theater bu hena khumang sokshin bu hen si hai kenasu pause da makata na phongdorakli Atopa Paumana Immigration and Foreigner Bill 2025 Lok Sabha da pass tawkhibada N Biren Singana thagar pakphong dorogduna Lok Sabha da Immigrations and Foreigner Bill 2025 pass tawngana bi khana nei nabada Home Minister Amit Shah na phongdokhibu wapam amada leiba sida tourist education business healthcare amadi atopa mari lenaba atopa leiba ki miyam na lakpada India lenga ki mekeri gi kari so athing balai dubu Leba asigi national security akaiba pitak lawdi makogi matakta sab action lakhut kani haina Union Home Minister Amit Shah na parliament mi phungdokre
loinana leba asi haribi immigrants singa sibu sangjapam pinana balaiba dharmasala amana ti haba wapam akan mo wapam house thangki loinana haribi si leba asi da Myanmar amas Bangladesh tagi masagi khudong saba khara phangnabagi damak ain kaina sangsilakbi immigrants singa sin leba asi ki national security tatana singnabagi thong leptana sathari adubu hariba inflated singa sigi mathakta sab action lokhanabagi damak ta hariba bill sitangai fadana puthokna na supungdoki hari ngasi Lok Sabha budget mifamna pass tawkhraba Immigration and Foreigner Bill 2025 asi mapung phana satnarabadi leba asida semjin sejenba che changsing sijanaduna visa amadi passport saduna ain kaina sangsilakbi illegal immigrants singbu sei tere jail thambadana tana lupa lakh tara phoba fine oina thien ngai bo wapam non phongdoki amaromdana en Biren singan share torakpa social media site oriba Facebook ta phongdorak maroibo wapam kharana hariba Lok Sabha budget mifamda Immigration and Foreigner Bill 2025 passed tawkiba masum Home Minister Amit Shah illegal immigrants gi madata leba asi dharma sarana ti haina phongdokiba wapam madu buthakat ba phongdorakli loidana hauzi state asida thokliba illegal immigration amasum harib illegal immigrants sina khunai sida akan masapu piringi serasida India lenga ki makedi Immigration and Foreigner Bill 2025 bill asina framework ama oiduna leba asigi miyambu illegal immigrants sing de ngak thokpa galoina leba asigi national security mapung phana ngak sinu thamangam laga haba wapam su phongdorakhi ari makha satharak wina tentakna myam na thamjage Indian Express report torokgi matungina divide within a divide heba Manipur girang Ccpur da khwaidagi no ethnic muknaba ama mukmayol songkhalakpi pawda myam na thamjari irang khra mungnem thakrabasu Ccpur manungdadi mafam madura leiba group singi marakta amuk muknaraktuna misi mina phawba yawbada natana haujiksu Manipur santi puruknabagi lambida muknaba sin asauba apanba oiri heba mamangi sayolda muknaba sing si hengalaktuna group 9 aduna kuthoknaraktuna mi phawbu sikibani ahanba horakpa matamdadi yungawbu sing lambida thulaktuna law khongnaba madi nungna thanaduna phuna sainabagi mathakta mai thabagi thabak sing chatharaki Manipur ki khwaidagi hena chawba budi Mar Inpui ki office bearer ama tamthina fuduna sonki madudagi di zawmi phuruk ki miyoi singna nakal amada leiraga Mar singama sum koki singna nakal amada leiraga nakal ani gi marakta kana phuna bagi thawdok sing tholaki ari loinana makha tarakpada group ahum asigi mohut sinba organization jawkoba umbrella gi makhada pulaga masum search leaders singna amat oina santi thamnaba madi amaga nungsi chana lemina ba yana warol ama sign tawnaki hairiba thagok sing sigi manungda Ccpur matam sangna sakti munabagi lana madi lairakli amari tuan apikpa tribe sing puna jau koki jau mar haina bana singba haibana singba tuan mingthon singi makhara amat oina punna bohonari jaumi haina khangnaba tribe singna koki haiba tamasibu yamna kana yadi hariba tamasi colonials origin ni haina phongdokpaga loinana koki haiba mingda punamakpu yoshinana bohonai haina phongdoi haukiba numaizu numita insurgent organization ani zaumi reunification organization ZRO gi lusingba thanglian pau guiti amasung koki nation organization gi PS haukip ki marakta mifam pangthok tuna santi thamnaba mari leinana joint appeal tawkibane security official amana hai matam sangna hotnaraba matungda nakalanigi lusingba singunaduna mifam pangthokibani santi puraknaba police security force ngamadi district administration puna hotnaduna pangthokiba mifamni senior police officer aman hai district singi marakta lansinaduna thokiba khwaidigi ikon konba thawdok singadu hokiba saigi August September thadani madugi matungda checkpoint punamak lakthokre bunker sing lakthokiba loinana lakthokta sing security force sing Laukshile, hausi aikhoina hotnariba si mamangi sayolda yamna tamthiba mongda hingsa gi thawdok sing thokiba Ccpur town santi lakhana bani kana honaduna search leaders sing miyamna nungsi janana lamina ba panamda player tawkhreari mitai singa kana muknaba marakta zawgi interest ki wafam center da supukhana rakli tuan ba group singa Ccpur Union Ministry of Home Affairs ki security advisor AK Minister na lusingba kangbu amaga wari sanaba da su yanada bigi wafam tholaki ari Wari sanabadu mamangi sahi October thada same kiba collective interest amigi makata thabak tawba ngamna tuan ba community singi khwaidigi wangba thaki warep lawba ngamba body na hariba kokijau council amasum kokijau council punamak konsili amadi punamaki muhut sinbani haibada yaningdaba zomi council yaukhi ari kokijau council gi chairman
Henili yan thangle na hai matam amadi hekta khuthokna bigi thaudok sing tholakpa yabana Ministry of Home Affairs na hawdok tuna sin ki ba mi phamaduda muknariba nakalani ki marakta laiba nungsina da ba phibam sing lehendana ba nakalani ma ki marakta yekna ba dongna lawnariba sing thadokna ba yana ba ama purakna ba wafam ayakna propose tawki ayakna hairiba du serenda tawbana tragana santigi pek amagi wafam nati amana amagi mathakta khut thaba tokna ba madi buffer zone sing maintain tawduna wari sana ba hona bigi ahanba khongthangi wafamni adu ba hawjikti yaki mitai sing santi thamna bo honare amadi aikoigi interest yon thokle haina lana maral si re ba wafam phungdok kibani atopa pawmana uwa yen thatpa lamai thaba amadi lamlaki sa use khat pa thingna ba sign board thethri harau raugi uyum pokpi area amadi thongram ingkholgi singsang paringda uwa yen thatpa lamai thaba amadi lamlaki sa use khat pa thingna ba joint forest management committee na sign board thethri singsang paring asigi umang kanana ba panamda pekhalakliba khongthang aduga mari lengna harau rau village development committee ki secretary su oriba joint forest management committee ki chairperson and fulendron hai harau rau haiba khungang asi pungkun ge mari ising phangan mangambata natana khwaidagi lubunan ba khungang ama oina sakhangduna leba asigi tungan ba mana kya phangkibasu leirabani masi punamak khungang asigi miyamna mafam asigi akoibida leiriba punamak khungang asigi miyamna mafam asigi akoibida leiriba singsang paringi umang wamang yokhatna ba khona badagini lamlaki sa usik amadi mamal yamlaba upami kya yokhatna ba panamda forest department ge kusamnaduna baibam pandongdagina ningthemsa lokphawda leiriba uyumpokpi area amadi thongram ingkholgi singsang paringi umang wamang yokhatna ba khongthang asi joint forest management committee na pekhalakpani hari hariba mafam asidagi kanaguma matana management committee ayaba yawdun uwa yanba lamai thaba amadi lamlaki sa usik hatpi haroi committee asina register tawduna board thetliba mafam asidagi uwa yanduna athingba thamliba thabak thoram sing satharam labadi matik sab action logane haba wafam su makna makhatana phungdoki amaromda sign board thetpa du saruk yakiba cycle ki range forest officer aslam khan hai climate change ki lakliba ahongba kya si thengna duna umang yokhatna ba panamda harau rau gi miyamna thangjilakliba khongthang asimak thagani ngaini lamlaki sa usek khatuna umang kokthokpana miyoibana khunaira pirakliba saithing akhoi khudimangna uraba ngatani nature ki mapal tangduna miyoibani hinglibani habisi khangminaba mathoktai usekna natrabadi hauhanba ngamdaba pambi kya marum lairi sa usekna di miyoiba akhoi mapal tangdaba yaidubu miyoibana di akhoi mapal tangdaba yaroi forest department na u tharabadi mafam adu department gi oi khragani haiba wakhalona si aranmani reserve forest village forest protected forest haina khaidok tuna makhal kya gi forest sing lairi forest department umang yokhatliba si mafam adu gi miyam gi kananabani department gi kananabana ti haiba si miyamna khangmina saikhi amaromdana office suti oiroi senba sai english singa kunga mari kunga manga gi thabak mapung phana loisin mangamna tha si gi kunga mapan thangja numit mars kuntra sajibu no mapan ba serauba numaiju numit amadi mars kuntra ga mathoi idul fitr hairiba numit humni asi masagi suti oirabasu government office sing mau sagu mathau tawgani hari Manipur government ki deputy secretary JAD Asem Rangina Sanu nanga sithoki ba order mana Mars kunga mapan Mars kuntra ga mathoi masagi suti leiragasu financial year 2024-25 mapung phana loisin mangamna ba hairiba numit humni asi government ki department khudimak mau sagum mathau tawgani autonomous body sing institution sing corporation society board na singba state government gi makhada treasury ga mari leinana thabak tawbu sing yauna public amadi private bank sing su mahusagum office ki thabak thoram sing pangthokani hari atopa pawmana sai sigi manung da India TV pumut muthat pa haiba panam phangna ba hona minasi governor AK Bala Prime Minister Narendra Modi ki miyang makhara TV muktabar thorang lokhatuna saliba sai English singani ga kunga manga da laiba sidigi tuberculosis TB mapung phana muthat phaiba panamasi mai pakhana na ba hona baga aikoi punamangna puna thaudang lomina saina governor Ajay Kumar Balan appeal tokri yes we can in TV commit invest deliver haiba thimnanga si Rajbhavan ki darbar hall da nifugumari suba world tuberculosis day thoram na mathaki wafam si governor na phongdok laduna mangna hai TB haiba leina asinga si su India amadi malem gi oina asauba singna ba moiri disease asina miyoi kya imung kaya amadi community kya ba awaba kya mayung nali
ꯑꯗꯨꯃꯄꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯑꯁꯥ ꯂꯩꯕ ꯑꯃꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯤꯕꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯊꯠꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯇꯤꯕꯤ elimination campaign ki matangna palladuna mamang sahi ing 2023 gi December 8 gi Manipur gi district tarukta campaign si sa tharakpagi iroinana miyoi lakh amarom screening tawbada anouba TB case samri khara hena thingnari campaign si gi manungda niksa bahan haina khangnaba vehicle da arapa mafam singda leiba yum da sangduna diagnostic amadi treatment gi thabuk sathari masigi mathakta niksa mitra thorangi makada lanai miyoi sing amadi organization kiana TB patient sing nutritional assistant PB ki thabak sa thari haina su governor na thamki governor makha taradun apiba matam gi manungda TB mapung phana muthanaba laingak nasu angamba thakta lokhatli amadi ngasigi numit asida aikhoi punamak nasu panam si phangnaba hana hotnariba sigi mathakta saruk ani hengatnaba akan mathabak lokhaminanaba wasak lawminaduna dongi mirol TB leitaba khunayam ohinana hotnamina si haibaga loinana TB muthanaba honabada healthcare worker administrator amasum support staff sing lawriba thaudang bu governor na thagapa phongdoki thauramadu saruk yakiba commissioner kam secretary health lasum ta singana numit 100 gi TB elimination campaign asida tawriba madi lokhaliba thabak sing miyam da mek sing na thamki loinana numit 100 gi campaign asida Manipur da lokhaliba thabak sing national gi thakti hena masak thokpa am oiri medical technology sakholakpaga iroinana TB pangthunaba test tawbada hena effective oiba method sing maru oina nucleic acid amplification testing natna TB detection da hena asumba amadi line khangdok ngamale madi sathariba campaign asida miyam puna saruk yaminana TB mapung phana muthanaba honabada hena mai paknaba maram am oigani haibigi thajabasu commissioner kam secretary health sumanda singana makhatana fudoki ngasigi thauramadu certificate of appreciation niksa mitra gi food basket ama daya club award su yenthok yana su paus ta makhatana phongdorakli ado tendang na sumna miyam na thamjaramgi hausikoi nati miyam paus matang se lusinjarge masum mayam puna no update ngamina sena sinel sigi mekedi gi miyang phamda makhatana thamjari makhata ba no update miyam puna ngamina si